ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯥ ꯑꯃꯠꯇꯗ ꯆꯍꯤ 3 ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯈꯪꯍꯧꯗꯅ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯐꯅ ꯍꯧꯔꯛꯑꯦ꯫ ꯃꯥꯅ ꯐꯅ ꯂꯥꯡꯅꯤꯡꯕ ꯑꯗꯒꯤ ꯉꯥꯎꯁꯟꯅꯅꯤꯡꯕ ꯂꯩꯔꯁꯨ ꯃꯥ ꯂꯥꯡꯕ ꯐꯪꯉꯛꯇꯦ꯫ ꯃꯥꯒꯤ ꯕꯕꯥ ꯏꯃꯥꯁꯦ ꯌꯥꯝꯅ ꯃꯉꯣꯟꯗ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯗꯒꯤ ꯌꯥꯝꯁꯨ ꯁꯥꯊꯤꯕꯗꯣꯀꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯅꯤꯡꯕ ꯀꯌꯥꯗꯣ ꯍꯥꯏꯗꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕꯗꯣ ꯑꯗꯨ ꯐꯪꯉꯛꯇꯦ꯫ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯃꯇꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗꯅ ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯊꯝꯃꯛꯑꯦ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝꯗꯒ ꯂꯩꯍꯜꯂꯛꯑꯦꯕ ꯃꯥꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯒ ꯂꯣꯏꯔꯒ ꯃꯥꯁꯦ ꯃꯈꯥ ꯇꯝꯗꯕꯁꯤꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯇꯝꯗꯒꯦꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯖꯩ ꯍꯥꯏ꯫ ꯑꯗ ꯌꯥꯔꯒ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯛꯑꯦ, ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯦ ꯃꯥꯁꯦ꯫ ꯑꯗ ꯑꯥꯎꯠꯁꯥꯏꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯋꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯟꯅꯒꯦ, ꯋꯥꯔꯤ ꯇꯥꯟꯅꯒꯦ꯫ ꯃꯃꯥꯅꯁꯨ ꯍꯥꯏꯌꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯍꯣꯏ ꯑꯃꯔꯣꯝꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯈꯤꯕ ꯃꯤꯗꯗꯤ ꯐꯩ, ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯈꯣꯠꯇꯤ ꯍꯥꯏꯗꯤ ꯊꯥꯞꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯎꯕꯁꯨ ꯅꯠꯇꯦ, ꯄꯥꯈꯠꯂꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕꯅꯤꯅ ꯈꯣꯠꯄꯅꯤꯅ ꯍꯥꯏꯅ ꯃꯃꯥꯁꯤꯅꯁꯨ ꯍꯥꯏꯖꯩ ꯍꯥꯏ ꯃꯄꯥꯗ꯫ ꯑꯗ ꯃꯄꯥꯅ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ, ꯍꯥꯏꯗꯤ ꯂꯩꯗꯣꯔꯤꯗꯣ ꯍꯣꯁꯇꯦꯜꯗꯅꯤ, ꯍꯣꯁꯇꯦꯜꯗ ꯂꯩꯒꯗꯕꯅꯤ, ꯑꯩꯅꯁꯨ ꯆꯠꯂꯒ ꯃꯔꯛꯇ ꯑꯩ ꯑꯗꯨꯝ ꯌꯦꯡꯁꯟꯒꯦ, ꯑꯗꯨꯅ ꯇꯝꯅꯤꯅ ꯇꯝꯃꯗꯤ ꯈꯔ ꯐꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯍꯩꯕꯁꯦꯀꯣ ꯑꯍꯩꯕ ꯃꯤꯠ ꯅꯥ ꯁꯤꯡꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯕꯅꯤꯅ ꯃꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯍꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯃꯄꯥꯁꯤꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯂꯥꯛꯈꯤꯕꯅꯦ ꯑꯥꯎꯠꯁꯥꯏꯗꯁꯤꯗ꯫ ꯁꯤꯗ ꯃꯥ ꯃꯈꯥ ꯇꯝꯊꯔꯒ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯃꯥ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯔꯦ꯫ ꯑꯗ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯛꯑꯕꯅꯤꯅ ꯃꯥ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯆꯠꯅꯕꯤ ꯑꯗꯒꯤ ꯂꯝ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯝꯕꯤꯃꯛꯇ ꯑꯣꯏꯔꯁꯨ ꯈꯔ ꯈꯪꯕ, ꯑꯗꯒꯤꯈꯔ ꯈꯪꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯂꯣꯏꯅ ꯈꯪꯉꯛꯑꯦ꯫ ꯑꯗ ꯃꯥꯅ ꯑꯩꯈꯣই ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯍꯥꯏꯅꯩ ꯍꯥꯏ, ꯃꯣꯏ 2-3ꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯕꯀꯣ, ꯍꯣꯁꯇꯦꯜꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯇꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯁꯤꯒ ꯑꯥꯒꯗꯤ ꯈꯦꯠꯅꯩꯗꯅ, ꯑꯗꯒꯤꯗꯤ ꯌꯦꯟꯁꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯪꯒꯦ ꯃꯍꯤꯒꯨꯝꯕ ꯑꯗꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯖꯜꯂꯦ ꯍꯥꯏꯕꯀꯣ ꯍꯦꯟꯖꯥꯡꯁꯤꯗ꯫ ꯑꯗꯨꯒ ꯄꯪꯆꯥꯗ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯅꯕꯅꯤꯅ ꯃꯣꯏꯁꯦ ꯌꯥꯝ ꯍꯥꯎꯇꯕꯗꯣ ꯑꯣꯏꯕꯒꯤ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯗ ꯍꯥꯏ ꯕꯕꯥ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯣ ꯌꯥꯝ ꯋꯥꯔꯦ, ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯁꯨ ꯐꯖꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗꯣ ꯉꯝꯗꯦ, ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯔꯤꯅ ꯑꯗꯨꯝ ꯃꯦꯟꯕꯗꯨꯁꯨ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛꯇ ꯆꯥꯔꯛꯄ ꯑꯣꯏꯕꯒꯤꯀꯣ ꯃꯣꯏ ꯇꯟ ꯅꯨꯡ ꯆꯥꯔꯁꯨ ꯀꯩꯁꯨ ꯄꯨꯛ ꯊꯜꯂꯁꯨ ꯏꯁꯥꯗ ꯏꯍꯥꯞ ꯍꯥꯞꯄꯒꯤ ꯇꯥꯏꯞꯇ ꯆꯥꯛꯇꯣ ꯄꯤꯛ ꯊꯟꯅ ꯆꯥꯖꯔꯒ ꯑꯣꯏꯅ ꯂꯩꯅꯤꯡꯉꯦ, ꯑꯗꯨꯅ ꯑꯩꯈꯣꯏ 2-3 ꯃꯥꯟꯅꯔꯒ ꯔꯦꯟꯇ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ꯫ ꯑꯍꯥꯟꯕꯗ ꯃꯄꯥꯁꯤꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯕꯕꯥꯁꯤꯗ ꯐꯖꯅ ꯍꯥꯏꯖꯩ ꯍꯥꯏꯌꯦ, ꯁꯤꯗ ꯂꯩꯔꯗꯤ ꯕꯕꯥ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ, ꯑꯗꯩ ꯃꯌꯥꯡꯁꯨ ꯌꯥꯝ ꯀꯪꯖꯜꯂꯦ ꯍꯥꯏꯕ ꯃꯥꯗꯣ, ꯍꯥꯏꯗꯤ ꯆꯤꯟꯖꯥꯛꯇꯣ ꯌꯥꯝ ꯈꯦꯠꯅꯕꯒꯤ ꯍꯥꯎꯇꯕꯒꯤ꯫ ꯃꯄꯥꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯍꯥꯏꯅꯔꯣꯅꯀꯣ ꯃꯣꯏ ꯕꯕꯥꯁꯦ ꯊꯑꯣꯏꯅꯒꯀꯣ ꯂꯥꯛꯇꯅ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒ ꯂꯥꯛꯇꯅ ꯑꯗꯩ ꯌꯦꯡꯁꯟꯕꯤꯗꯅ ꯅꯪ ꯂꯩꯗꯣꯏꯁꯦ ꯁꯤꯗꯅꯤ ꯈꯣꯠꯇꯅꯤꯅ ꯐꯖꯅꯀꯣ ꯌꯥꯝꯅ ꯆꯦꯛꯁꯟꯅ ꯃꯆꯥꯁꯤꯅ ꯂꯩꯗꯧꯔꯤꯕ ꯃꯐꯝꯁꯦ ꯐꯖꯅ ꯌꯦꯡꯕꯤꯕꯗꯣ꯫ ꯑꯗꯨꯒ ꯃꯣꯏ 3 ꯂꯩ ꯍꯥꯏꯌꯦ, ꯃꯣꯏ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ ꯍꯥꯏ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯩꯃꯤꯟꯅꯔꯦꯀꯣ,ꯈꯤꯇꯪ ꯁꯦꯞ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯁꯤꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯃꯥꯁꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯇꯨꯝꯕꯃꯛꯇ ꯑꯣꯏꯔꯁꯨ, ꯑꯗꯒꯤ ꯆꯠꯅꯤꯡꯕ ꯍꯥꯏꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯆꯠꯅꯤꯡꯉꯁꯨ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯃꯁꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗꯗꯤꯀꯌꯥ ꯌꯦꯠꯅꯗꯦ ꯍꯥꯏꯕꯀꯣ, ꯑꯃꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯩ ꯃꯑꯣꯡ ꯎꯕꯁꯦ, ꯑꯗꯣ ꯃꯥꯒꯤ ꯄꯥꯅꯤꯡꯉꯁꯨ ꯄꯥꯅꯤꯡꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯌꯦ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤꯒꯁꯦꯀꯣ ꯅꯥꯏꯅꯩ ꯍꯥꯏꯌꯦꯕ, ꯍꯥꯏꯗꯤ ꯉꯁꯤ ꯅꯪꯅ ꯍꯌꯦꯡ ꯑꯩꯅ ꯀꯥꯏ ꯁꯨꯃꯥꯏꯅꯒ ꯄꯥꯂꯤꯒ ꯅꯥꯏꯅꯔꯒ ꯆꯥꯛꯀ ꯊꯣꯡꯉꯦ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯦ ꯃꯣꯏꯁꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯣꯏꯁꯦ ꯊꯕꯛ ꯑꯃꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏ 3 ꯂꯩꯌꯦ, ꯁꯤꯒꯤ ꯃꯔꯛꯇ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥꯅ ꯑꯩꯈꯣꯏ ꯗꯗꯥ ꯊꯣꯛꯄ ꯑꯃ, ꯃꯥꯁꯦ ꯑꯩꯈꯣꯏꯒꯗꯤꯈꯔ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯨꯒꯗꯤꯈꯔ ꯂꯥꯞꯅꯩ, ꯑꯗ ꯑꯩꯈꯣꯏ ꯑꯝꯇ ꯆꯠꯂꯨꯁꯦ, ꯑꯩꯈꯣꯏ ꯃꯥꯅ ꯃꯉꯣꯟꯗ ꯄꯣꯠ ꯄꯤꯔꯛꯑꯦ ꯍꯥꯏꯕꯅꯦ, ꯑꯗꯨꯗꯣ ꯂꯧꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ꯫
mabung thokpadunadi adum thilake nadi haibako ado moinadi kitang chatningbagi chatlusine kainaga haibadagi moise lawba chatle mabungdugi manakta ahan boina moise chatle mabungduga thengnabasida mabungsina hौजिकी नुपीसे को मोदसुम नुसीबगी कईगी मिएंग अमा दुम येंग हेक अहानबा उबदा ए मसकसु फजैनी हाइना खनबगी नत्रगा थमोइदा नुसीबगी बु फाउरिब्रो को अधाइबे येंगे मा दुम खंगदी खंगे हाबा मा दुम थेंगनर ई स्कूल गी मतम को हाई स्कूल मतम सेकेंडरी मतम दai दुम थेंगनर ए नुसीबगी मगुनसे दुम खंगबदी हौर ए दुबु ममा पाना दुम फोन जो पाहलकते दुम जेक्सन दुम लेकपनिना मासे थवाई लुपसन बाहाबदो अदुदी ओइखिदे हायबा सिगी नुपासिना ओइदोने मागे पुंसिगी अहानबा नुसीबा अदगी अरोइबसु ओइदोइसे मागे सिसिनि हाये थेंगनरगा पोतो लवरगा लाए पोतो लवबदगी सुम मसक खरा खरा खंगनारे फना कुइना दुम पाव फाउनादे हाय था अमामुकी मियासे कछु पाव फाउनादे हायबको सिगी अदुम हाइदी हौजिकी मबुंग थोकपसे ममानबीजिगी वा हाइबसे सोरे ममानबीजिगी मबुंग थोकपसे सिसिना लाआगा को मोइगी मफमदगा लाआगा पोचेगा पिबीबा दगी लेरकपा याम फजना दुम येंगसनबीबा मोइ अहुमसे चप मानबा मिएंगदा येंगागा मसनुपीदौनादी तौबी हायदा नोइना चलिदो चटकनु खोलकनु मी स्वाइदना मी खरा फबनी स्वाइदना मी खरा फत्तबनी काना याम फजना हाइबी हायदा मंगोंदा फोन नंबर से दगी दुम इचम चमना लेनागिबा हाइतार लेनागिबदगी हाइरे मबुंगसिना हौजिकी नुपीसिदको ममानबीगी मबुंगसिना मंगोंदा नुसी पामे आई नंगदो खलकपा अहानबा उबदगी आई नंगदो दुम नुसीग्रेदो नंगना लाना लौगिद्राना हेक उबगा हेक्ता हाइगनबा मी ओइना उगिद्राना आइसे खनबदगी आई किसु नंगोंदा हाइबा ngamde aina nang nungsibase nangna yam lainaga khallaga amu yara oidrana khandana ise haidabani khotabani hai ade mase matamsida khangnabasu kanamta leite magi ko khangnaninga su upai legidabani na ko mongon han boina phasana wari watai ga sanabaduda dum yare hai mase dum irai na hai di dum khomdokre dum hoyena digi moini se dum nushinaba hore nushinaba horpade dum tam na ko dum nushinaba hore mase हाइदी हौजिकी मचनुपी थोइसे ममानबीसे सिददी दुम हाय हायबको नोइ नबुंग थोपसिना आइंगोंदा हाइरे खंगनौ याम फबनी खोटपनेना हाइरे खंगनरे अदे मोइसे कोइबा कासे दुम पुलप चटमिने हाये मोइ ममानबी अहुमसिगा हौजिकी मागा कोइनरिबा नुपा नुसिनरिबा नुपा तारे सिसिगा चटमिनदना फजना दुम केयर लौबी हाये एग्जाम मतम कासे पुंग क्यादना क्याबु लाइक पाबा खोटपा नोइ लांगब्रा खोटप्रा आइना ले chahi ama hena nusinare ama mu hen base dum kaishu yamna khatnadana chainadana taude haibako adum aduki matik gyan tana adum loina bado kanada bada adum phone wari su dum sanaraga leite nomugi hak sanaramaga magi mathau dum taunaba ade sida sumana nupa se yam gyan taba oina su ugi adum tasu tai haibako kaishu yamna hendo pathokna langba khotpa mi su oigide matam duda aina hai nusinare chahi ama hena sidagidi haiba hore maga nusinariba nupasina nangdo sumaina sum lairadi aise pakhala ena kaigino hai kanda noi ahomdi inkhala e haidi inkhalakpa haibadi langningba matamni hosigi nupasina mangodagi khara senior ni haibako noidi langningi aduna nangse moigo sum leiminardi moido ngausanani haibadu natte langani haiba natte aina nangbu adum senabadi ngamde da nangsu kitang langidana phataba lambi romda chatkini haibadi natte nang nupa topa khangnarakadaba mali ai nangga punna leiminaba pami khoibani khak oina phajana leiminaraga nangsu nangi laik tuda phajana hotnaba aduga aisu aina thami basin haidi hojiki ko maga nusinaiba nupa se mase koi coaching gumba tawraga koi exam thabagi madi leibane ba sengarga aduna aisu sida phajana mai pakna honaba pami nangna lapna lebise nungaite hai sida nupisina khume ibani ka shamna lapna basu natte ado ai ka shamna atopa nupa koiga dabsu leite aiga luna tinari sisu nangi na chanupi tho ini aduna ai kemta tawre ai sida dum leige khotke na mase hai adun ahamadadi kashyamna taksalamde haibako maga nusinaba nupase taksaningai maram su leite dana ko mina yaratramnina de mase wahai khuding sum chingnabaki moong tawbodagi hanadi sukan khanaramdabdu moi banise de masina suhek chatche khoche na haibase mamanabi ahum leiminarabani na amana haibada dum ani du inde yadaba
adi yam kana phattaba thabak already thingi adu natana chaminnarussi khotminnarussi hai masu ek yawa sumaina sum yawrakpasida mase mathanta lehobadi yadabanina maga nungsinariba nupasina adum sawba hore khamanba hore na adum chatana da lay kholo sitane ai kamaina exam thadorige khotorige kainaga phone ga se thugai haibako hari sum tamna tamna ngangambadagi sawgalaga mana paijariba magi phone siba makhadaga thadaraga moi bani se pak amada unajaba jaida ada aina sumai tawga ai kamai like padorige khotorige lamju lapi dinangna adum manipur da leibani haibodi phare ne ai yaraginda lapna su la e duk aina somna kanda exam gi kana like pabo khonari duga nangna sona kanda chatkino hai ne hekta chatlerami kholamina mase sarga phone se thugai bani se majam nungai te haibo ko masu kappe haiba dang pelo kholo kain haidi phone ama thugai base phone do pamo bagi natte haibo ko haidi aina kyamu yamna aina tawise khradi soire nupi duna khanjagi bedo adu ma sam saure da nang sarno kholono ai nangna haibado yarage dadana haibado ai yarage nai aina dada haina khangnaba mayam lon haibo ani hojiki nupi sina ko maga nushinaba nupa sida kaujaba ko yam nushiba maming ama lei mamingse dumana so haibirakano hai wari lithorpa matamdadi mingse khangba mina su yaraga nungaiti moibani gi wari se khangba mina haga khangdi khangsano do loina makti khanghaning daba male ko magi se duna maming dudi panbira anon hai adugini nang sarnu ai nangna haibado yarage khotlage hairga moibani se plan ama sinare haidi moibani khak ka amada room amada moibani khak leidoini ba sida mana nupa sina su haiba akogi ichen nupi thokpado madi khangalakano mana khangaladi adum lana su khangini khanbam su thoi ado ma khanganda yaring khaidi khanganda na honar on haiba sida mantha yam saraba hojiki nupi se ko mase kamaina haisge na khanbase mase wakhal tawre tawraga man mamanabi ani sida haire aido sida noiga punna leminabase aido pharak ta do male mamanabi ani sida nungaitana haire haiba kaino khoiga leminabase nang yam nungaitrabo na dumai haidubo nang nungaitab lesu adum hairo o koi semdoke yengo chahi amma henna leminare hek hostel dagi tholakpade yengo phasana leminare nongphado khatnabasu yawi saungnabasu yawi dudi leminabagini nang nabuk yamna ludana dumai tawganu khotkanu phasana hayo kholon amana bisingsin yam nungaitana hai ko mangonda dumana nungjam nungaite hai mamana bisingsin dumai ka hairakpasida ko ado nushibana luye na ko nushibana hena lumme na mana ai adugi natte babana hairakpani akogi naunu pi thokpa mama so ahan boina set tambagi lakadamne da maga ai goina leyo na haibani khoigi yam naknaba angang ni khotpani ada khoi mari lemina jebu yade moi mungi mina yadabagi babana so yathokibagi aidu upai letadana tawbuni noi saunu khono na haibajane mojam nungaite hai ado hoi na hainaraga masa khradi lappe hai moina hojik leiba moi ahumna leirami barento adagi khradi lappe hai di hek ubada khangdanabagi moong nebako ada lapasida adum hongtokre ko mana yaring kai mamana bising sida lot na bako hadi mafam se yaring kai lot na ba mazu hotna je bako da hotna jare dudagi mana phone se wari sanare mai mapa sida ko mapa ja baba ai imana bising ga lemina bodo nungaite haiba natte do laik pa bodo ko pada kharasu dum nungaite dun ai ithanta muk leirage ande mafam dudi phangde taista phasana leirage chahi ani laisalak pasida ko mapa jina haire na dum leimino hana ama mu hai be manambu na thanta leiba haibu yam pharak tagani khotkani haiba janida de mana su dum hai thajadraga na baba hek la ga leiro sida ai kitang honaning dana tawbani khotpani na mahan de like su phabani adum moina su khalakpado icha se hojiti wakhal tarabani na adum phasana leijara dana hai mama se de mapado thajadadana ko lae hai ma jaim nak tai lakani khotkani hairaga magi leibamse hojiki leibamse dum wari oina dum sana thokib dum ma se dum mathanta leigadabani khotkadabani kainaga hairaga ma se leire ko leirega ma se matam khradi mathanta leire ti ma moibani na hainariba plan du pura kaire mapa sina yadrabani tima mathanta dum matam khradi adum leire magi nushinaba nupa si su kemta haidre haibadu ngamdre de snuibazina sumaina tawije yam phai khotle na ju adum hai adum nushinare do ma mathanta leirabani na renta mathanta leirabani na khogi hojiki maga nushinari banupa se sisina dum kaino do baita changning matamda changakpa
haitare sengna sumaina marise adum myoibase naknaragadi ko afabata se adum khantaba ngamhogdabado marise yamna naknarabani na moibani se sengna haraga khoi luhongdringai yum pandringai da yumban marise thamme haye tasengna thajanabini hai matamda mase adum haidi haijakibane mana haijakidabadi natte hai magi nushinaba nupasida ko sumaina tawbase fatte pamsu pamde khotte na nupasina su mongonda matamduda thajaba pirakiba adubo nushibana haibani ko nupisingi magi asoiba haigadra natraga nushinarubogi asoiba haigadra haibam khangde adai mobile se naknaba mari leikre leibri masu dum magi honabam thokpase honare kuina dum khangnara abanina hadi mapasina ko marak marakta lakani haibasni ma khangeba adu khangasu khangna mase khogi adum hainaraga mogi rent ki ko mapudo ko owner duda hairaga ko sta punna leminagre do matam to sadum irailana dum yare hoi khogi di kesu akaiba leite khotte na hairaga dum yare do moibani se punna leminare leminabasa sida prak change tawreba ko tawre haibati mase mathanta leramaga mini leiminarpasi khenai ada sida magi oina honadraba haujiki nupi se ko mana tamjariba mahaisi oina honadraba maga nushinariba nupase magi oina honaraga leire haibadi magi punsi se pura kathoeba magi exam thagadaba khotkadaba mayam leibanina sida chaba makta oiro joto naina pizaba ade magi coaching chatnaba aduki matam nangnaba khonaba ade mana tumba chaba matamda fazana naihen baita mama amagi taptaga macha amagi damakta mama amana honabibado adumaina chamana na mana honagi haye sengna mana honagi bana moibani se yum palminnaraba matai manau dongna leiminarabarina magi nupi amana magi mapuroiba magi seba tawbudo adumaina tawraga mase fazana leijare sida mase larik su yamna paba ngamde haiba hadi hanadi sunatangi magi chanabadu khak hotnaramaga like pazabani do hojina magi nusinabadugi prak mangonda prak magi do hana soidanaba first ma hana hotnaraga mathangdana mama sagi oina hotnajabanina hotnajaki hayada ngasai leminaba mamanabi anido adunaga nang larise kaidano khotno mamanabi singsina khogi magi nakta lakke habsi mana kya yadaba ando mana oina lakke ai oina lakke sa inaunu pido leibanina mado nungaite khotte dei moigi mamasu adum phone dum tawri edu langanu khokanu ai mina wa ngangpase kaya su pamde moigi mama do kya so ina hinaba oide duna ai oina lakke duda kaina kharga ma oina ga chatlaga ko chaminaba thakminaba dum tawe hai sidagi di mana mama nabi singsidai khara thaptu haiba mama nabi ani sidagi nungai gidi hai thaptokning na thaptok khibadi nattaba mana aranba mama nabi ani duda minamba thaba ama tawbani na ko thengnagidra adagi maga nushinaiba nupaduna su haidokano na haibagi manasu lotningda lotkhibani haiba desidagi moise phana kuina leminaraga daw yaba haigadra sigi maraksida mapaso mula ame mogi baba se mabu aduki mati kopna yengsal haiba ko ade mapas na dum la amdai ai lakani khokani na di adum pauti pijarak pa khangbra de pauti pirakwa matam se ju adum leminna de haiba ko de magi nushinaba pasa amu atopa dam lehenkiba ko ade mana mathanta leiba saraga sumaina outside ta leibanina komdi komedana ko lot pase monda akomba araiba ama oigi hai phattabagi lambi sida haidi mapana mangonda adumadi khangkhite haiba desidagi chahi ahum mukki changse leminare moibani se de yam nushiba wari su lei hai sigi ai wari khitang thamjaramge nongma maga nushinariba nupasina ko moibani sum khoi tumamdai wari sanabado tumamdai wari sanabsta magi khutche ko yam nushina paibi hai khutche yam nushina paibiraga hayengwai khoi bani plan myam hotchabado yumna kamaina saba adagi aina thaba ma tawjubawdi khopani se luhongbasi dum oithoktrabani ado aina kaiguma thabak se supang phangdaba tardi nang ai nataba topodi nang ne yum palmadudi oiroi ibani se dum ite na oina leminarabanina duga angangi mamingna kairi thonba khotpa gain yam nushi wari sabi bai ta tasengna ga moibani gi tumgi ko masa phawgi mamingga je moibani gi maming se lauraga ga khogi thonjai haiba ko mamingga se mana nupi organa si nupa organa si kaina ga sumaina ga thole hai chahi ahum leimina basta sauna gi bas yawe ma kap khi basu yawe haiba ko yam kap khi bai tare ne hai nupani na sauning boda ga ngak boda ko haidi sauning ba heman bagi masu sau bagi machinga khumu bai ko khubak na ga thai hai mangonda
khubaknaga makhazajitaga thare hai maje kappe hai mana saroga nupasa nongmuta ma chatlu kholo na haigideba tasengna madi mapuroi na khalaga ko mapuroi ba mana monda phurakpani khalaga maje tuminna kappaga chaka chadabi ko chaka di dum thonge magi mapuroi bagi ni kaina khanbagi soidana ba thonga mana ga chaka chadabi daga leidana khotana ga tawe da magi nushina ba nupasa su monda theme de nangna aina nang stela aga leibase nang nungai traba tudi ai hana lebam du ai chat khrora ai chat lage khotlage na bogo tawe hai bako das mana ga khamjadana dumai taw moibani sam kaminai hai adaga maga nusinari banu pase ko sisinaga mangoda khupangna tharo bake ko kendan jida ko makhut chinaga adum tusanjabi ga tawe hai bako adi masu nungai tabado matamda moi ani gi nusinabado tusandana ga tawe makhut ka se pajana ga khamtik pase ko phana kuina kogi oishalu yadaba hai tare ne adum lok laroga kogi masu adum mangonda aise tuminna dum hai tare kendan dum makhutu dum chusalamba hai tare ne magi mamangdaga tawbudi nataba tasingna matamduda thamoidagi nungai taba phaugi bagi ko maga nungsinari ba nupasina adumaina tawgi haye wari se nuksiba mayam ama laigre mana tama isidi khara khaktane sumaina laiba matung sida nupase khogi daw yabadagi ko ma thabak se khalle ma thabak se khanbadagi mayum sida mase hallage na halle aina hallaka sida plan se hone ha ba ko nang sida dum leiro tuduga ibani luhongbadi nang luhonga matungda nang adum tamdaro makha sida nangi pusida ina kashumta nungai tab amta di piroi aigi damakta nang na aigi damakta fajana support to birak pai aina siyong nang ngamini na nupasina su hai ba ko mangonda adama se kenta nungai tab khotaba kem laite sigi matamda di aduki matik nungai ba ngaktani hai nungai ba ngakta punsi se ko adama se like tamasuare tamdrasuare haina ba khanjagi ba hai tare ne magi nupa hai tare ne ma nusinai ba nupasna thaba ma phangabani na monda yamna nungai ba hai bado oye de ma se thokre ko nupa se thokre ma adum lei hore magi matam se mana daba moi bani madi matam de exam ma ya su kanna tabagi ma se kan honari se matam se da hoi yamna hongak pai tare ne tha ani ahum jida ko aduki matik hongiba maga nusinari ba nupa se phone wari sanarambadagi koi phajana sanaji yaktabi hayuraga na ai ngan khagi imanabaga pundabaga pulubani khotpani na hairpi de hidaka se dum koi ngaroga ko phone ko toreba phone ko topina hidak yam thaba khotla ga ai aduda laringe da ai se kanano nangna khangaba natra duga ai se thokar kan se ngak tanga ngawba langba topsna am yengsali do karigino kainaga wase hairi e dima kainu ni mangang isbo si pra kainom tawri ne kainaga khanjabado ko dagi haibasta ma se noma itha thajadana ko maga nusina jariba nupa se sise khoi madi nupi chela abajani da nupi se chela aba a chela aga pause tarba madi phana kuina pause ta de haiba ko hapta ama muki changse madi kemta khangde duga phone so paw phongna daba ado hana dagi mana ana thokraga kainu tawrisi boina di khardi khanjaraga wari sanna daba sida phone se yadraba khotraba na masu yam lusanna khanjalu daba haita aduk thajana leigraga na mase wakal di khara di nungai taba sigi matam sida ngasagi magi machanupi thokpodon nupa dugi aduduna wari sabada yarakpa khoigi dasida leirambada madu nupi chelena mase kainu ne adumaina magi hek machindagi tabadi nataba mathang pauthang tongnarakpadigi tabadigi mase haidi yamna masada kaino matoi madi mangangse aseng moira seng da bera na mana khangningbagi hange hai mana amana se dum noida du nupi chele hai du chumbra na chumme na hai bajani da ada mase masada yam nungai te hai bako kaino ni ma hai jibo na khallaga ngaktang du da mase tarang jatle nakong daga kaino makhol ama targa ko prak tarang ama chatlaga mase phana kuina lai bajani da mase karimta hayam davida mase hala mana phone se tawre phone se tawba ya ba tawbajida sung pai te hambada aduga thenga kanda namidang thenga kansida ko phone tawre mangonda ada mase phone se pai khale ada aisida kainom ta haijege ko namidang thenga kansida haise pungdi khar khenari neba outside ka manipur ga di khar khenari neba ko ada pung hai namidang thenga kansida haise koi manipur ki pung thenga kansida hojiki nupi sida ko mongonda tawrakpaneba phone se tawre tawra mam pai khale kaino tari pause khose ana hara kansida
ꯆꯨꯝꯃꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯃꯆꯤꯟꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯗ ꯊꯤꯌꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯈꯣꯠꯂꯤꯗꯣ ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯦꯅ ꯈꯜꯂꯤ ꯈꯣꯠꯂꯤ ꯏꯕꯥꯅꯤ ꯑꯗꯨ ꯀꯨꯏꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯑꯁꯥꯎꯕꯒꯤ ꯋꯥꯍꯩꯁꯦ ꯃꯥ ꯐꯖꯅ ꯍꯥꯏ ꯑꯩ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯈꯣꯠꯀꯦ ꯌꯦꯡꯉꯣ ꯑꯩ ꯅꯪ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯔꯤꯝꯇ ꯈꯨꯝꯃꯛꯇꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯦ ꯐꯖꯅ ꯇꯥꯔꯦ ꯑꯗꯣ ꯅꯪ ꯍꯥꯏꯒꯗꯕꯗꯣ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏ ꯅꯪꯗꯣ ꯐꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯉꯩꯗꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪ ꯑꯃꯨꯛ ꯇꯥꯔꯣꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯅ ꯈꯟꯖꯔꯨꯕꯅꯀꯣ ꯑꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯆꯦꯅꯤꯡꯗꯅ ꯆꯦꯟꯕ ꯅꯠꯇꯦ ꯁꯣꯏꯕꯅꯤ ꯈꯣꯠꯄꯅꯤꯗꯣ ꯑꯩꯅꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕꯁꯤꯗ ꯅꯪꯗꯣ ꯍꯣꯏ ꯏꯕꯥꯅꯤ ꯂꯩꯅꯔꯝꯃꯦ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩꯕꯨ ꯂꯝꯆꯠ ꯂꯨꯗꯕ ꯑꯃꯗꯧꯅ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯕꯤ ꯅꯪꯗꯤ ꯂꯝꯆꯠ ꯀꯌꯥꯝ ꯂꯨꯔꯒꯦ ꯅꯪ ꯅꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯅ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯪ ꯅꯁꯥꯅ ꯌꯥꯗꯅ ꯑꯩꯅ ꯅꯪꯒꯤ ꯅꯁꯥ ꯁꯣꯛꯈꯤꯕ꯭ꯔꯥ ꯁꯤꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯑꯣꯟꯈꯠꯂꯛꯏꯁꯦꯀꯣ ꯅꯪꯗꯣ ꯇꯁꯦꯡꯅ ꯅꯪꯒ ꯑꯩꯅ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯁꯤꯒ ꯍꯥꯏꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯣꯏ ꯃꯥ ꯄꯩꯁꯥ ꯄꯥꯏꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯪꯗꯧꯅ ꯍꯩꯇꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯁꯦꯡꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯇꯁꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯅ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯏꯕ ꯅꯪꯗꯣ ꯑꯩ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯁ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯑꯣꯔꯣ ꯇꯥꯏ ꯍꯥꯏꯌꯦ ꯂꯩꯔꯝꯕ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯃꯥꯁꯦ ꯄꯦꯟꯗꯕꯒꯤꯀꯣ ꯃꯥ ꯍꯥꯏꯐꯦꯠꯇꯤ ꯅꯣꯛꯊꯣꯛꯑꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣꯅ ꯍꯥꯏꯔꯒ ꯄꯨꯔꯥ ꯅꯔꯚꯁ ꯑꯃ ꯆꯠꯈ꯭ꯔꯕꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯉꯥꯡꯉꯛꯏꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯔꯝꯕ ꯃꯤꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯉꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥ ꯅꯪ ꯈꯜꯂꯤꯗꯣ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯅꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯕꯗꯅꯥꯝꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯅꯨ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯅꯦꯅ ꯈꯜꯂꯒ ꯄꯨꯁꯟꯖꯔꯤꯁꯦ ꯃꯥꯒ ꯑꯩꯒ ꯃꯇꯝ ꯐꯅ ꯀꯨꯏꯅ ꯂꯣꯏꯅꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯒ ꯈꯦꯠꯅꯩ ꯅꯪꯒ ꯑꯩꯒ ꯆꯍꯤ 3 ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯨ ꯊꯥ 1-2 ꯈꯛꯇ ꯈꯪꯅꯔꯛꯄꯤ ꯃꯥꯁꯦ ꯁꯤꯅ ꯃꯒꯨꯟ ꯆꯥꯝꯃ ꯍꯦꯜꯂꯦꯅ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯅꯪꯅ ꯊꯥꯡꯒꯠꯅꯤꯡꯕ ꯀꯦꯁ ꯊꯥꯡꯒꯠꯂꯣ ꯑꯩ ꯂꯣꯏ ꯌꯥꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯃꯗꯤ ꯑꯩ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯩ ꯁꯤꯈꯤꯕꯁꯨ ꯌꯥꯏ ꯑꯩ ꯂꯥꯜꯂꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯍꯥꯏꯒꯤ ꯑꯗꯨꯕꯨ ꯅꯪꯒ ꯃꯥꯒꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅꯩ ꯑꯩ ꯑꯃ ꯁꯤꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯂꯧꯔꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯁꯦ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯃꯥ ꯃꯨꯟꯅ ꯇꯥꯏ ꯍꯥꯏ ꯁꯤꯗꯒꯤ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯍꯥꯏ ꯐꯣꯟꯁꯦ ꯊꯝꯍꯟꯅꯤꯡꯗꯦ ꯍꯥꯏ ꯑꯗꯣ ꯐꯣꯟꯁꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯀꯛꯈ꯭ꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯗꯧꯅ ꯃꯥꯁꯦ ꯇꯔꯪ ꯑꯃꯗ ꯂꯩꯔꯦꯀꯣ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯂꯩ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯏꯀꯥꯏꯕꯁꯨꯀꯣ ꯄꯨꯟꯁꯤꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯦ ꯐꯥꯎꯔꯛꯇ꯭ꯔꯤ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯑꯥꯎꯠꯁꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯥꯛꯑꯒ ꯂꯝꯆꯠ ꯂꯨꯗꯕꯤ ꯄꯪꯌꯥꯗ ꯌꯥꯕꯤ ꯄꯪꯂꯥꯡꯗ ꯂꯥꯡꯊꯣꯛꯄꯤ ꯑꯣꯏꯅ ꯎꯔꯕꯀꯣ ꯅꯪꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯃꯥꯒ ꯑꯩꯒ ꯈꯦꯠꯅꯩ ꯃꯥꯗꯤ ꯇꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤ ꯅꯪ ꯂꯥꯟꯗꯦ ꯑꯩꯅ ꯂꯥꯟꯕꯅꯤꯅ ꯃꯔꯥꯟ ꯄꯨꯝꯕꯁꯦ ꯃꯥ ꯃꯁꯥꯅ ꯌꯥꯖꯔꯒ ꯃꯥ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯃꯥ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ ꯁꯤꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯦ ꯅꯝꯕꯔ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯄꯥꯎꯁꯦ ꯑꯃꯨꯛꯇꯪ ꯐꯥꯎꯅꯅꯤꯡꯕꯁꯦ ꯃꯥ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯩ ꯅꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯑꯗꯨꯒꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯋꯥꯔꯕ ꯃꯇꯝꯗꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯍꯩꯁꯦ ꯑꯩ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯗꯨꯗ ꯑꯩ ꯉꯁꯤꯁꯨ ꯏꯇꯣꯝꯇ ꯂꯩꯔꯤ ꯅꯪꯅ ꯁꯤꯅꯤꯡꯕ ꯏꯔꯥꯟꯗꯣ ꯑꯩꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯁꯤꯔꯝꯃꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯏꯅꯤꯡꯕꯁꯦ ꯃꯥꯅ ꯃꯥꯒꯤ ꯉꯁꯥꯏ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯀꯣ ꯃꯥꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯅꯣꯏꯗ ꯆꯤꯟ ꯊꯤꯕꯅꯤ ꯑꯩꯅ ꯅꯍꯥꯟꯗꯩ ꯂꯩꯃꯤꯟꯅꯕꯗꯣ ꯃꯥꯒꯅꯤꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯑꯦ ꯍꯥꯏꯕꯀꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯁꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯎꯔꯞꯇꯧꯅ ꯉꯥꯡꯉꯛꯄ ꯑꯗꯨ ꯀꯨꯏꯕ ꯆꯍꯤ 3ꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯣꯠꯂꯒ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯪꯅ ꯋꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯋꯥꯔꯀꯥꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯅ ꯅꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯋꯥꯔꯀꯥꯟꯗ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯣ ꯈꯣꯠꯂꯣ
ꯑꯩꯗꯤ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯔꯦ ꯍꯥꯏ ꯃꯥꯅ ꯑꯗꯨꯁꯨ ꯃꯥꯁꯦ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯀꯥꯏꯔꯦ ꯃꯥꯅ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯅꯪ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯈꯛꯇꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯁꯤꯅꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦ ꯍꯥꯏ ꯑꯩ ꯊꯕꯛ ꯂꯩꯇꯕꯤ ꯑꯃꯗꯧꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗꯒ ꯀꯣꯏꯁꯥ ꯁꯥꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯑꯗꯨ ꯁꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯈꯣꯠꯇꯦꯅꯁꯨ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯣꯏ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯑꯗꯨꯒꯤ ꯃꯥꯅꯗꯤ ꯍꯥꯏꯖꯔꯛꯄ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯌꯥꯝ ꯊꯤꯅ ꯀꯞꯄꯦ ꯑꯗꯨꯒ ꯑꯩ ꯂꯥꯜꯂꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕꯒꯤ ꯃꯥꯒ ꯊꯦꯡꯅꯅꯕꯀꯣ ꯂꯝꯕꯤꯗꯤ ꯅꯪꯅ ꯈꯪꯕꯅꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯕꯅꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯅꯍꯟꯕꯤꯌꯨꯕ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯑꯩꯅ ꯂꯥꯟꯕꯅꯤꯅ ꯍꯥꯏ ꯃꯥꯁꯦ ꯍꯤꯛ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯃꯥꯅ ꯀꯞꯄꯁꯦ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯞꯁꯜꯂꯛꯄ ꯍꯥꯏꯁꯦ ꯃꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯩ ꯀꯞꯄꯁꯦ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯁꯤꯅꯀꯣ ꯃꯥꯁꯤꯅ ꯊꯦꯝꯃꯛꯑꯦꯀꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯒꯤꯁꯦ ꯑꯩ ꯁꯥꯎꯅꯤꯡꯕꯒꯤꯀꯣ ꯄꯨꯟꯅ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯝꯃꯒ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯗꯨꯗꯅꯦ ꯏꯕꯥꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀꯥꯁꯦ ꯆꯥꯐꯝ ꯈꯪꯗꯖꯥꯠꯅꯤ ꯅꯪꯅꯗꯤ ꯑꯗꯨ ꯈꯪꯗꯗꯅ ꯅꯪ ꯆꯠꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯩ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏ ꯐꯖꯅ ꯊꯦꯝꯕꯤ ꯍꯥꯏ ꯃꯥꯕꯨꯀꯣ ꯑꯗꯩ ꯐꯖꯅ ꯊꯦꯝꯕꯤꯕꯗꯒꯤ ꯃꯥꯅ ꯄꯥꯎꯁꯦ ꯑꯃꯨꯛꯇꯪ ꯐꯥꯎꯅꯅꯕꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯃꯥꯒꯤ ꯅꯝꯕꯔꯁꯤꯗꯤ ꯈꯪꯉꯅꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯗꯒꯤ ꯐꯣꯟ ꯇꯧꯔꯦ ꯑꯗ ꯗꯗꯥ ꯑꯩꯅꯤ ꯈꯣꯠꯄꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯀꯩ ꯋꯥꯔꯤꯅꯣ ꯈꯣꯠꯅꯣ ꯃꯥꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏ ꯅꯪ ꯍꯥꯏꯕꯖꯥꯠ ꯑꯗ ꯑꯩꯗꯤ ꯃꯥꯒꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯁꯦ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦꯗ ꯁꯥꯟꯅꯅꯤꯡꯗꯕꯅ ꯅꯝꯕꯔꯒ ꯁꯤꯜꯂꯤꯅꯤ ꯃꯥꯗꯤ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯦꯅ ꯈꯣꯠꯇꯦꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥ ꯂꯣꯏ ꯇꯥꯏꯌꯦ ꯐꯣꯟꯁꯤꯗꯀꯣ ꯃꯅꯥꯛꯇ ꯐꯝꯃꯒꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯁꯦ ꯂꯣꯏ ꯇꯥꯏꯌꯦ ꯗ ꯃꯆꯟꯅꯨꯄꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯍꯥꯏ ꯃꯕꯨꯡꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯅꯤꯡꯕꯅꯤ ꯈꯣꯠꯅꯤꯡꯕꯅꯤꯅ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯇꯧꯍꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯈꯣꯠꯀꯦ ꯍꯥꯏꯕ꯭ꯔꯥꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯅꯪꯒꯤ ꯅꯝꯕꯔꯗꯨꯗ ꯃꯉꯣꯟꯗ ꯇꯧꯔꯣ ꯑꯗꯨꯒ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩ ꯅꯝꯕꯔꯁꯤꯗꯤ ꯃꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯣꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯀꯣ ꯑꯗꯩ ꯋꯥꯔꯤꯗꯨꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯤꯇꯪ ꯂꯣꯟꯅ ꯊꯨꯞꯅ ꯁꯥꯟꯅꯖꯅꯤꯡꯕꯗꯣꯀꯣ ꯃꯥꯁꯤꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯅ ꯏꯪꯒꯤꯠ ꯇꯧꯋꯦ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯒꯦꯅ ꯍꯥꯏꯕꯁꯤ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯟꯅꯗꯅ ꯃꯥꯗꯣ ꯉꯥꯏꯍꯥꯛ ꯐꯣन ꯄꯥꯏꯔꯛꯇ꯭ꯔꯦꯀꯣ ꯔꯤꯡꯗꯤ ꯃꯅꯥꯛꯇ ꯂꯩꯅ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯔꯤꯡꯁꯦ ꯇꯧꯔꯛꯏꯅꯦꯕꯀꯣ ꯃꯆꯟ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯀꯣ ꯑꯗꯣ ꯐꯣꯟꯗꯣ ꯃꯥꯁꯦ ꯄꯥꯏꯈꯠꯇꯕ ꯁꯥꯔꯒꯀꯣ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯥꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯩ ꯃꯥꯏ ꯅꯝꯕꯔꯁꯦ ꯑꯝꯇ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯖꯥꯠꯅꯤ ꯄꯤꯔꯨꯅꯨꯗꯅ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯅꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯑꯩꯁꯦ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯤꯟꯕꯁꯦ ꯑꯩ ꯇꯜꯂꯦꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯅ ꯑꯩ ꯁꯥꯟꯅꯔꯔꯣꯏꯒꯦꯅ ꯍꯥꯏꯔꯦ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯥꯅꯁꯨ ꯐꯔꯦ ꯃꯥꯅ ꯁꯤ ꯌꯧꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯒꯦꯗꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯈꯥꯡꯉꯦ ꯍꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯁꯨ ꯆꯪꯗꯦ ꯈꯣꯠꯇꯦ ꯑꯗꯩ ꯀꯥ ꯑꯃꯊꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯤꯅꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯁꯦ ꯎꯔꯒ ꯄꯪꯀꯞꯇ ꯀꯞꯄꯁꯤꯅ ꯃꯊꯧ ꯑꯃ ꯑꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯩ ꯅꯉꯣꯟꯗ ꯁꯤꯡꯅꯕꯗꯤ ꯊꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯕ ꯂꯥꯛꯏꯕ ꯏꯍꯩꯁꯦ ꯁꯤꯗ ꯑꯩ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯌꯥꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤꯅ ꯃꯥꯁꯤꯗꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃ ꯐꯥꯎꯕ ꯌꯦꯡꯗꯕꯤꯗ ꯃꯥ ꯂꯥꯏꯔꯤꯛꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯆꯤꯟꯗ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯌꯥꯕ ꯋꯥꯅꯤ ꯐꯤꯂꯝꯗꯒ ꯋꯥꯅꯒ ꯍꯣꯠꯅꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯒ ꯁꯤꯜ ꯑꯃ ꯂꯣꯏꯁꯟꯈ꯭ꯔꯒ ꯍꯦꯛꯇ IAS ꯑꯣꯏꯔꯛꯄꯒꯤ ꯋꯥꯅꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯗꯦ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯌꯥꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏ ꯃꯥ ꯑꯃ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯩꯁꯤꯕꯨ ꯁꯤꯔꯁꯤꯔ ꯁꯤꯕꯅ ꯐꯔꯦꯗ ꯃꯇꯝꯗꯨꯗ ꯃꯥ ꯋꯥꯈꯜ ꯁꯨꯈꯟ ꯈꯟꯕ ꯉꯝꯗꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯋꯥꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯒꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅꯀꯣ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯩꯁꯤꯕꯨ ꯁꯤꯈ꯭ꯔꯁꯤꯔ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥ ꯃꯇꯝ ꯀꯌꯥ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯈꯤꯗꯦ ꯄꯨꯔꯥ ꯁꯣꯛ ꯆꯠꯂꯒꯀꯣ ꯃꯥꯁꯦ ꯌꯥꯗꯦꯗ ꯃꯃꯥ ꯃꯄꯥꯅ ꯀꯩꯅꯣ ꯅꯪ ꯑꯦꯛꯖꯥꯝꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯑꯩ ꯊꯣꯛꯂꯛꯄꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯃꯥꯅꯁꯦ ꯊꯣꯛꯂꯛꯑꯒ ꯅꯪ ꯂꯩꯌꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯣ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯩ ꯊꯣꯛꯂꯛꯄꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯅ ꯃꯥꯅ ꯅꯝꯗꯅꯀꯣ ꯃꯄꯥꯗꯨꯁꯨ ꯃꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯤꯟ ꯈꯨꯝꯈꯤ ꯍꯥꯏ ꯍꯥꯏꯗꯤ ꯃꯄꯥꯁꯤꯅꯗꯤ ꯑꯗ ꯂꯩꯔꯒ ꯅꯪ ꯏꯔꯥꯡꯒ ꯇꯧꯔꯒ ꯂꯝꯒ ꯍꯦꯜꯂꯒ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕ ꯋꯥꯅꯦꯕ ꯂꯝꯒ ꯍꯦꯜꯂꯒ ꯅꯪ ꯉꯥꯎꯁꯟꯅꯕꯗꯒꯤ ꯃꯥꯔꯛꯇꯣ ꯅꯦꯝꯃꯛꯏꯔꯥ ꯈꯣꯠꯂꯛꯏꯔꯥꯅ ꯍꯥꯏꯕꯁꯦ ꯃꯥ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯃꯥꯅ ꯃꯄꯥꯗ ꯃꯤꯅꯝꯃꯒꯀꯣ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯈꯣꯠꯇꯕꯩꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜ
khꯟꯕ ngамꯗꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯝ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯄꯥꯗ ꯁꯥꯎꯅꯤꯡꯕꯒꯤ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯇꯥꯏꯅꯒꯤ ꯍꯥꯏꯌꯦ ꯇꯥꯏꯅꯈꯤꯕꯗꯒꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ ꯍꯥꯏꯌꯦ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯟꯗꯕꯤꯗꯀꯣ ꯃꯥ ꯀꯥꯏꯅꯈꯤꯕ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯃꯥꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯛꯑꯒ ꯊꯥ 4-5 ꯀꯣ ꯁꯤ ꯊꯥ 4-5ꯁꯦ ꯃꯉꯣꯟꯗꯗꯤ ꯍꯣꯠꯅꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯃꯇꯪꯗꯤ ꯁꯥꯟꯅꯅꯤꯡꯉꯤꯗ ꯈꯜꯂ ꯁꯥꯟꯅꯕ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯩ ꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯂꯥꯏꯟꯗꯨꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯦꯀꯣ ꯆꯍꯤꯗꯤ ꯍꯥꯏꯗꯤ ꯂꯣꯏꯒꯗꯕ ꯆꯍꯤꯗꯣ ꯑꯗꯨꯗꯒꯤꯗꯤ ꯆꯍꯤ 2 ꯁꯣꯟꯊꯩ ꯍꯥꯏꯌꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯈꯤꯕꯅ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯤ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗꯤ ꯃꯥꯡꯈꯤꯕꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯋꯥꯈꯤꯕꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏ ꯉꯁꯤꯁꯨ ꯋꯥꯔꯤ ꯍꯥꯏ ꯃꯥꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯦꯕ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯦ ꯃꯌꯥꯡꯅꯤ ꯃꯌꯥꯡ ꯅꯨꯄꯥꯅꯦꯕ ꯃꯌꯥꯡꯗ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂꯦ ꯌꯨꯝ ꯄꯥꯟꯕꯁꯤꯗ ꯃꯉꯣꯟꯗ ꯁꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗꯕꯒꯤꯁꯨ ꯅꯠꯇꯦ ꯑꯃꯒꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯤꯅꯝꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯕ ꯁꯨꯝꯅꯇꯪꯒꯤ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯕꯤꯕ ꯃꯤꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯅ ꯐꯩꯌꯦꯅ ꯃꯥꯅ ꯈꯟꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯍꯦꯛꯇ ꯀꯣꯏꯅꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯀꯣꯏꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯗꯩꯀꯣ ꯃꯥꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯂꯤꯕ ꯑꯗꯩ ꯃꯥꯅꯁꯨ ꯋꯥꯔꯤ ꯂꯤꯈꯤꯁꯦ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯀꯣ ꯃꯥꯒꯤ ꯉꯁꯥꯏ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯗꯣ ꯑꯗꯨꯗ ꯈꯛꯇꯪ ꯂꯤꯕꯒꯤ ꯋꯥꯅꯤ ꯃꯥ ꯑꯇꯩꯗꯗꯤ ꯂꯤꯊꯣꯛꯇꯦ ꯂꯣꯠꯈꯤ ꯍꯥꯏꯕꯀꯣ ꯃꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯂꯣꯠꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅꯁꯨ ꯈꯟꯈꯤꯕꯗꯣ ꯃꯇꯝꯗꯨꯗꯀꯣ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯗꯣ ꯃꯥꯗꯤ ꯑꯥꯎꯠꯁꯥꯏꯠꯅꯤꯅ ꯃꯥꯅ ꯇꯝꯗꯅ ꯀꯅꯥꯗꯕꯨ ꯇꯝꯃꯨꯗꯣꯏꯅꯣꯅ ꯃꯥꯗꯤ ꯏꯆꯝ ꯆꯝꯅꯀꯣ ꯑꯩ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥꯈꯤ ꯈꯣꯠꯈꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯌꯥꯡ ꯃꯆꯥꯁꯤꯅꯗꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯑꯩ ꯅꯪꯁꯦ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯛꯄꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯅꯪ ꯌꯥꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯌꯥꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯗ ꯁꯤꯗ ꯌꯥꯔꯕ ꯃꯇꯨꯡꯁꯤꯗꯀꯣ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯁꯤꯗ ꯃꯥꯅ ꯄꯥꯎ ꯑꯃꯨꯛꯇꯪꯗꯤ ꯐꯥꯎꯅꯤꯡꯕ ꯁꯦꯡꯗꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯧꯈꯤꯕ ꯑꯔꯥꯟꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯅꯪ ꯅꯠꯇꯕ ꯑꯃꯠꯇꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯣꯅ ꯃꯥꯅ ꯈꯟꯖꯈꯤꯕꯒꯤ ꯃꯥꯅ ꯄꯥꯎꯁꯦ ꯐꯥꯎꯅꯅꯕ ꯍꯣꯠꯅꯩ ꯑꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯆꯟꯅꯨꯄꯤꯁꯦ ꯂꯩꯕꯅꯤꯅꯀꯣ ꯃꯆꯟꯅꯨꯄꯤꯁꯤꯗ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯌꯦ ꯀꯩꯁꯨꯝꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯍꯥꯏꯕꯒꯤꯅꯤ ꯍꯥꯏꯌꯦ ꯅꯝꯕꯔꯁꯦ ꯑꯝꯇ ꯄꯤꯈꯣꯔꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯥꯁꯤꯅ ꯌꯥꯔꯦ ꯍꯥꯏꯌꯦ ꯌꯥꯝꯅ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯀꯣ ꯆꯍꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗꯀꯣ ꯄꯥꯎꯁꯦ ꯐꯥꯎꯔꯦ ꯃꯥꯅ ꯍꯥꯟꯅ ꯀꯣꯜꯁꯦ ꯇꯧꯔꯦ ꯃꯇꯝꯁꯦ ꯍꯥꯏꯅꯔꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯐꯖꯅ ꯈꯨꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯁꯦ ꯀꯥꯎꯔꯒꯦ ꯈꯜꯂꯕꯀꯣ ꯅꯤꯡꯁꯤꯡꯉꯔꯣꯏꯒꯦ ꯈꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯁꯤꯗ ꯃꯥꯁꯦ ꯀꯞꯄꯦ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯦ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯥꯏ ꯅꯪ ꯀꯞꯀꯅꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯅꯪꯁꯦ ꯌꯥꯝ ꯋꯥꯍꯜꯂꯕ ꯃꯥꯜꯂꯦ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯔꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯣ ꯉꯥꯛꯄꯤꯌꯣꯅ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯈꯨꯝꯒꯦ ꯍꯥꯏ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯅꯦ ꯍꯥꯏ ꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯃꯣꯏ ꯑꯅꯤꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯆꯠꯅꯕꯤꯒꯤ ꯋꯥꯡꯕꯗ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯅ ꯂꯨꯍꯣꯡꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯠꯇꯤꯌꯦ ꯃꯌꯥꯡꯅꯤ ꯃꯌꯥꯡ ꯃꯆꯥꯅꯤ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯡꯗꯣꯛꯅꯤꯡꯕꯗꯤ ꯑꯩꯅ ꯃꯌꯥꯡꯁꯤꯗ ꯂꯩꯔꯦꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒ ꯂꯨꯍꯣꯡꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯦ ꯏꯕꯥꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯐꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯑꯁꯨꯛ ꯁꯥꯡꯉꯕ ꯆꯍꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯤꯡꯉꯒꯀꯣ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯃꯆꯥꯗꯒꯤꯅ ꯑꯆꯧꯕ ꯐꯥꯎꯕꯁꯦ ꯁꯤꯁꯤꯅ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯔꯒ ꯑꯩꯅ ꯍꯣꯠꯅꯖꯔꯒ ꯏꯊꯟꯇ ꯂꯩꯔꯒꯀꯣ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯅ ꯍꯤꯡꯉꯒ ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄ ꯃꯥꯒ ꯍꯧꯖꯤꯛ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯂꯨꯍꯣꯡꯉꯣ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯑꯗꯩ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯕꯤꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯒꯤ ꯑꯩ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯁꯤꯃꯇꯪ ꯅꯪꯉꯣꯟꯗ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯦꯅ ꯍꯥꯏ
Sigi numisida ko ahan boy na ko maga nusinari ba nupasina haide matam kuirabagi tungda ko kape haye khambra phasana hik launa kapagi khonje se mana taye moibani se phana kuina kapminai haye ko hadi masu macha ga yawbani haye nupasi matam sida ko macha ga yawdana khotana leirabane ba hik launa kape ado ai nangonda aduki matik soikre ai nangonda langre aina matam do ko hadi apambana himangibana hadi masak yam phaje hayabako man lawri banu pise magi masak sida aina pamjaru ba ngaujaru bana hemangibana apambana hemangibana aina khuding makto kauthu khibane ibani gi nushibadudi asengba nushibako nangna aibu asengba nushiba haibado oibanina aina mu tapna dum ningsinge nangi pau ai dum hange ichanupi du ko aina dum hange mangonda ma dum hai nangna thanta lay aina nangbu fazana yengsanbiyo kholo na hagibni nangi punsi wari ai loinamak ichanupi du dagi aina hange do nangonda di haidokano na haibani aina mangonda nungaitadana nangna muk saurakadra aina khanbagi aina haidoktabane na haire sigi numichina punsi gi su aroibo ina moibani wari sanage aroibo ina su kapminagi haibo maga nusinaiba nupasina mangonda aigi mapoksimagi haitare ai nangi duki matik langkhre nangonda ai mathang boktadi mi oina phawba poorege poktasu nangi minai oina ai poksage khotke nangna khwaidagi tukachaba nangna khwaidagi tathiba mi ama oina pokke aina nangonda pap tawgibagi na hai dumaina haiganu khokanu na punsigi oina aroibo oina wari su sanagi punsigi oina su kaminagi hai sini punsi tangkak amagi wari ko ado yam nungaite wari je tasinga nungaite duga mana sigi wari se ma tasingna ko maga naknaba misingdi ma wari singje losan gi haiba ikai bagi ko hadi outside ta leiraga punna leiminaraga ko chahi hum punna leiminarmaga sumaina tawbasidi ada like tamaga chingju chingna ne ayamana su tawbasu yawi tawdabasu yawi dana sengna haraga migi wakalni yamna phaba misu lei da phattaba misu lei migi wakalni ada mana hainingi se magi tasengna mana mayamda message pinning base ko magi site tagi oina inkhala iba angang singse nupimcha singse adumaina yariba makai ko patna nungsiba oidar su hekta yathuraga mana wariba sumaina muk waragadi ko noishu waragadi kogi thamiba pandam do like tambani dana laise like thamiba ima baba gi pandam do adu kaigani mana wagi ba dumaina kogi kanamta da wahaningdabagi wari se share tawrpane na haibirei wari se swaida loire aigi maikai dagi haidi kashu haninga leite ngasidi phajana ingoda wari thabirei bako nupisina loina haigre duna sida gyan tabasingna tare ayambana di gyan tabiyo haijaninge su gyan tabana pai wadana ba gyan taragadi wade gyan tadragadi waibako aduni phare ai ngasigi di wari se sida lo sinjarage soiki langki ba khodimak mayamna ngakpeyo